Manipur Top Trending News na tunga-tungan ba reliable source hindi lokacaraga mata-matam gi oiba maru oiba ipaw su patok pala khajunchari ngasi megi tarik tara numajing numit ki maru oiba ipaw singi update pijari ahan bada NAB gi attack map narba kamjong gi miamda global naga forum na mateng pangadawi ronglawi thodoki NIA investigation chathaba case ki update report miamda khanghalu CH Bijoy Home Minister na luchingba MLA singna kamjong district ki phibam yeksin kre NAB na chathabani haibagi official report fangri evidence fanglagadi union lengata wakatani aikoi punna amata oina ireipak iramdam ngakminasi amuko Manipur irang losingi hairabadi proxy war khudakta lepkadabani mahaidoi luk taruk DIPR gi director na Delhi gi Manipur Information Center yengsin kre pau sandong pijari ahan bada ronglawi thodoki NIA na investigation chathaba case ki update report miam da khanghalu hairi mamang thagi taruk amasung tarik kilona ba hingda ronglawi awang lekai da thokiba yamna tamthiba mihat adugi NIA na chathaba investigation gi chap chaba khudam sangdam galene na miam da update tawdiba karigino hangladuna investigation gi report karigi losinduna thamlibanu haina social political commentator Jongtham Bijoy na phongdokre ngasi ayuk lamphel khunok dalaiba masagi yumda pangthupa pawgi mifamda wahang singasi hangladuna mahakna makha tanahai NIA na su chorakpa ama mamang thagi tarada pausegi kuthangda phongdokibada makhoina hakibasi anakpa mafumdagi mi neklaga chathanmani chingni hakibani amaromda lilong chajingi thorom adudasu chief minister Waikem Chana Tronglawbi gi mihat amasung makha chathrakpa irang singi matangda achumba khangjingaida maidei kuki lagi saruk ama oina laukrabadi asengba mihat pasing adu nanthokragani yamna sathiba crime masi ningtina thijinbiduna case chathrabadi death penalty faw phangba yaribani haiki matungda April 9 da impact tv gi manung hutnagi cherol discussion gi program da Bijay masamangna wafum khara phongdokiba adu aranba yaurabra haina numit kuni rom changna mahak masamakna thijalakpani madugi finding kharam yam yumhumda media khutangda thamjari lamhuina nungsa singi ningthau oirabadi nungsa mayamdu lamhui onkhiduna kiningai oidre lamhui gi fataloksing amasung launom singdagi cheksinningai oi leader natagana lusing purel haibasi yamna lui lepak miyam punamak magi matau tamduna matung ilibani mahak ningthau oirambanina pakthaduna lotuna leramba saninghanba mayamsu tengum saubugum chongthoratuna machi masida mayai tangba lauri Manipur miyamdagi rankiba black money mayamna makha taba khongjangsing khara finance tawani magna makha tan hai Khemchana CM oina 2027 gi assembly election thengrabadi amasung BJP na masing yamna kakrabadi masana Khemchana CM oikiba tabani maramaduna election mamangda lengak thugai haudrabadi matungda CM oibagi chance leite khanglakpadagini mipum khudingna wafumsi jingnarani ibadagi hongna ngangdabani Union Home Minister su wafum asi khanglamlani yamna maru ebo wafum amana NIA na case asi pakhat libasi numit kunga mangani sure makhoina thijinbagi progress kharadi Manipur miyamda update tawpumtui kangkhat ingbami accused oina yaurabra haibagi jingnabani atu matamda public ta khanghan biba yaba khanghan bidabadi logi mateng laurga capital court amada chatlagani sathi karba crime namchin thamba hongnadi lepaki damak kathoklaba athoba haibadudi mana lepaki damak nokna phasi gi sagai fawa kai haribani adubu NIA na FIR pale hek tabada nupi miyam sanghanduna fanek marumda lotpa lamhuina maitei nongsa mayamgi lusing purel oiba yaroi atopa wapum amana laipak ningba politician amasung CSO kharana senda lambi amasung laloldik oina laipak ningbasi topiro issue koithi thiraga yongna yubi konbugumna konbasu yawi Manipurda ban shutdown sinthalepa numit amamam adu laipak mutnaba hongkap amamga chap manai yanadaba migi mayumda thomjilaga amanga ta thoganba micham kihalaga sel khaiba nungainabani masi toktabadi maitei asi mutle haina lobu yare akhang ahi intellectual singa chumthokubada mai honga sawi miyam ama mayumda thomjinba yei khai thugai tawduna kihali amasung achumba wapum adu namduna lale hahali mataw usun maitei gi intellectual resources sing machin meli achumba utopinaba leitabnina micham mayam chamamna lehli Manipur kanabagi damak masigumba culture si hana mutatpa mathau tai hairaki amaromdana Home Minister na lusingba MLA singa Kamjong district ki phibam yengsin kre NAB na chathabani haibagi official report fangri evidence fanglagadi union lengata wakakani hasi ki tarike ayuk angan badagi hauraduna Myanmar da base tawba NAB gi masing yamaba miltel singa ngamkhai lanselatuna Kamjong district ki namli wangli amasung jet chorong na singba pul singda chatharkiba akanba attack mayunakiba pul home asida ngasi Home Minister Govitas Konthau Jona luchingba MLA singa chatuna attack mayuknarba khunja singa wari sanaki baglena paumi singa
Home Minister Tawgo Asi Myanmar based over NAB Amasung PDF na Sathakiba Oigadra Haina Hangbo Wahangi Pakumdadi official over report fangri Hakibagaluna Karigumba evidence in Fanglabadi Union Lengata Wakatani Haina Fongokre Nasigi Concert Asida Saru Yakiba MLA Singi Manunda PS Bisorjit PS Arun Kumar Ramoiba Hasim Basum Leo Kaising Abdul Nasir Amasung community leaders sing Yauna Lepaki official Singsu Luenaki Concert Asigi Mangwinana Hongyar Esigi MLA Laisio Kaising di Narangaki Kamjong District Station Taguna Laikibani Hari Manipur Irang Loshingi Harabadi Proxy War Kudata Lepadabani Mahiroi Luktaruk Naharakli May 2023 dagi Lamdam Siki Jamjaraba Micham Yam the Leptana Chatarliba Mihat Mipungi Tagoxing Asi India ki Proxy War ni Habsi Hain Haina Indiana Tauliba Tabak Harom Singa Mayak Sengataki Haina Mahiroi Singi Lup Taruk MSU MSF Desam KSA Suk Amasung AMSki President na Chingba Kuyek Piba Kerol Amana Pongdorakli Kerol Asin Hai Proxy War ni Habsi Chen Bayadra Bakudam Amani Maramaduna Manipur ki Irang Asi Loshinge Harabadi India ki Proxy War Kutak Lepadabani Hari Proxy War Maka Samtharko Oina Tha Asigi Tareta India Lenga na Semba Su terrorist group Singa Kamjong District ki Kul Ohum Namli Wangli Amadi Joroda Landakuna Micham Yam Lanjanahanba Haknatana Yum Kai Mai Thanba Si Yamna Luzadaba Richard Amani Haina Mahiroi Lup Taruna Lobogaluna Pajinu Thamliba Kunja Sing Atu Matumda Hadukatabni Hari Amaronda KNBG attack Magnerba Kamjong gi Miamda Global Naga Forum Namating Pangadori KNB na Farga Puruba Tangkul Nupi Olina Ningsen Assam Rifles na rescue tawkre MSU MSF Desam Suk Amasung AMS na Kamjong District Kul Ahumgi Kunja Singda Tengbang Walam Sing Kusinakre Hasigi Tariki Ayuk Angandagi Horaduna Myanmar based over KNB gi Apabu Makalgi Kuchukulai Paiba Masing Yamlava Kedar Singa Ngamkai Lanslakuna Kamjong District Namli Wangli Amasung Jet Joron Singba Kul Ahumgi Kunja Singda akan attack Tataduna Asokapan Yaholamba Kul Ahumgi Punna Yum Kuntra Romai Thaduk Lamba Amasung Kunja Singi Gari Achobu Amasung Machayaw na Poche Kyam Munduna Pukiba Togok Mayok Nabagi Hosi Powda Safagadam Humda Puchinduna Leriki Bakul Ahumgi Kunja Singda Achamba Mateng Panglagani Haina Global Naga Forum GNF na Pongorakli Forum Asina Kamjong District Jet Zero Kulda Labor Yum Chatret Rongi Manungdagi Kungani Toy Mai Thadokre Aduga Wangligina Yum Chahunga Yankai Rongi Manungdagi Manga Amangata Pogalambatanatana Namlira Yum Chaniga Yankai Rom Labagi Manungda Ahum Mai Thadok Lamli Haina Pungo Pagalina Mayum Makai Lajidraba Masuma Masigumba Mauk Sagum Masagi Mimda Labor Gamdabdagi Lajener Bakul Ahumgi Kunja Singidamak Sana Tanana Wapolam Pirol Amasung Kidak Lantan Singbayana and Mamating Pangani Haina Fondoke. Video si Pagul da Soki Lang Kiwa Wasuma Pigani, Tingnan si Bung Sibidina, share mo di subscribe o video mo, hanya itan tayo pa kung batsari. Amadi, makatanaman di si Batagin ng Ejig.